Khongjom bu Ghaziabad Onthoklamle factory Hangduna Yungang Makhal Khara Sunglamle yu Sunglambe miyoi police ta sangjarakre mahaki mamaga loina biga su phagalakle adungai kumja lising amaga chanipan yankhai manga da hawdokraba matung laibak asida kumja lising amaga chamapan yankhai mari dage Himachal Pradesh ke Solanda register office oiraga Uttar Pradesh ke Ghaziabad ta alcohol ki chang chada nifugani thoi dasmik nipan ki chang da yawhalaga sungduna puthokpa hawrakiba all mong Indian dark ram ge matau tamduna Thawbal district ki manung chanba Khongjom maning laikai bu Ghaziabad onthoktuna ram asimak yauna illegal oiba mawongda Indian made foreign liquor Yungang sungbagi thabak ningthijana satharam lei thawdok asigi matangda ngarang Khongjom police station da pangthokiba pawgi mifam amada Thawbal district police ki SP Haubijam Jogechandra na phongdokhibada Khongjom maning laikai da Yungang sempham sungpham factory ama leide haibagi akangnaba paw ama ngarang ayuk pung 8:30 rom tarakpada phangkhi haire Pawasi Fangbaga Panthadana Maphamasibu Koliba Khongjom PS ki officer in charge Inspector K Santosh na Lusingba timamana Maphamasida Changsenduna Thokjom Bobo Chahi Nifugumdoi apokpa laikhidraba TS Nokul kauba miyoy amagi yumda Thiba humbagi thabak sathake Nupi police yauna sathakiba masing yamlaba police personnel singge red asida imung asida Sunglambe olmang 3x ram 750 ml ge bottle marfu draga taruk chanba case nipan ML 375K half bottle kunmari chanba case tara Yungang sing asi sem saduna sungbada sisinaba chemical yawba plastic jar ahom Yungang hapnaba hangba likligi bottle kaya bottle sing adu ge makhum sing all mangkhaki da natana McDowell Royal Steak amasung semlaba Yungang hanjilaba likli sing da napsinba Make in Meghalaya haina iba level sing yuhamnaba hangba cartoon boxing amade atay polam kaya fagalaki haide Adumoy na Makhal Kharagi Yungang sing sem saduna sungbagi thabakta mapungoy na thawdang lauramba TS Bobo de phagat pangamlakhi de maramasina mahaki apokpi mama Thokjom ongbi bino chahi hompu amasung mahaki loina bi Thokjom ongbi achobe chahi nifu police na polam sing asiga konana fagalakhi haire loina na ngarang fagalakhi ba Yungang yauna chemical sing amasung atay polam sing gi sample sing loina magmari lena ba food safety official sing da thaduna yangsilalaga nei Mathong maram khangdaba chemical sing leidaga yansinduna Indian made foreign liquor sing sem sari basida ya liba potyan sing asina haksang da yamna sokningai oirakpa yai yu makhal sing asi thagluraga hena khudong thiba thorokpasu yai hairaduna SP na makhata na phongdokhibada miyoi bagi haksang sokningai oiba thawong ase atopa miyoi sing nasu matau tamduna tawbiganu haina su pawmi singi khuthangda appeal tawkhe asiguma thawong asi chatharamba miyoi singi mathakta mathau taba case ama register tawduna Laukhat paga loina na logi oiba thabak sing sapsana laukhat kani haikhe adumoy na magmahaksu ngarang numidang police ta surrender tawrakpadage thawdok asigi matangda laukhat pa case ka mari laina na fare haire panba yabadi Khongjom maning lekai bu Ghaziabad onthoktuna olmang yauna Yungang Makhal Khara sungduna liglida hanjilaba matungda Churachandpur Kaksing Lamkhai Palel amasung Khongjom na singba mafam singda thadoktuna yonbagi pawsu police na fangle haire